पाउजेद युमफम ओइबा मरोइबा पाउ खराब दे तौजरी होम क्वारंटाइन तौहनबना कोविड पॉजिटिव ओइबगी केस हेंगलले भारत की मफम क्यादा चंदोरक्तुना मणिपुरदसु यौसिलक्तुना मियोय क्याबो कोविड-19 पॉजिटिव हेलब अमसों मियोय क्याबना सेहलक्लिबा कोविड के सेकंड वेव मतम मसिदा मणिपुरदा कोविड पॉजिटिव ओइबसिंगबो सरकारना मसा मसागी युमदा होम क्वारंटाइन तौनबा खंगनबगा लोइनना क्वारंटाइन तौहनबा असिना लमदम मसिदा कोविड पॉजिटिव मसिंग हेंगदनबगा लोइनना हेन्ना असी अना जौरकनबगी मसा कोहेले हाइना खुंद्रापम केंद्रगी MLA Lokeshor na pangdorokle MLA Lokeshor na press da pangdorokpada Manipur sarkar ki health department na state asida covid positive oirakpasingbo home quarantine tholiba thong asi kodakta lepiyo home quarantine thonbagi thong asi Manipur gi maru oina rural area da leba yumsingda chanaba khak yaroida ba thongne masina Manipur da corona laichat asi henggat-hlle chawraba maram ama oire Manipur asim hauchana lairapani hena masing jamba state ni Imphal Mayul da leiba ayamba jum jauna Manipur gi rural area da leiba jum sing asi latrine bathroom punba jum sing ne maruina rural area da leiba jum ayamba tonganba safret wena leiba kama sing jamna leiba yauna de Manipur gi oina changchatta yengbada chada mangagi yumgumba khaktang ka khudingi latrine bathroom leiba jum oigane jum ayamba di ka amaga adumba phamung ani hom thara leiba jum sing ne yom amada covid positive oiba mioi ama yorpada mioi aduna home quarantine tawba matamda magna maram moiduna jum aduda leiba atai member sing da covid laina sandogalle yum adugi member sikakta natana laikai atuda matang matang covid laina laisat asi sandogalle Manipur sarkar ki health department ki maike dagi home quarantine tahun bagi chanabi asi khodokta lepan bio karigumba sarkar na home quarantine tahun ge harigasu nareba mioi adugi jum lai kari atu karamba mongda leiba ge home quarantine tawbagi khudong chaba Laibra hai bahanda thidoktu khangdok laga quarantine tahun biu hai na MLA Lokeshor na phangdorakle mahangna makhatana hai maki rural area gi kendra amma oiriba khundrapam kendra gi onasu sarkar na covid positive oiriba singba home quarantine tawna ba khangalakpadage home quarantine tawbadagi covid positive oiba masing ekatan bama pham yaure khudakta sarkar na akan bam yang changdrak home quarantine gi thabak thoromda akan bam yang changbio covid laina laisat ki saifu saitheng dagi Manipur gi miyam bo kanminasi haire Nakalamaromda Karmno Lu-kokpada Len taba haidurane Sanaleibakki Mapao da ibirakpa neprum Krishna Mohon Thasigi Thataret ki mamangda kumja lising ani kun October 9 da Prime Minister Narendra Modi na lebak sinba thungna jana andolan audoktana COVID-19 dagi ngakthokna batangai fadaba ahum haibadi face mask sinaba social distancing abdi khutsa sengna amdokpa haina wasak lomina khrabasu Ani sabu web asidi asuki matik mapanggal kanna singnabaga loinana akan basafu pirakle jana andolon paksana chatharabasu leibak asigi amati malemgi akhang ai singnade scientific strategy mathau tare aina phangdokna khe state asidasu mairoi lup taruk emsu desam MSF KSA su gamsu emsta COVID-19 ki state policy semu aina wakat mifam phamduna CSO sing apunba people's task force for COVID-19 PTFC 19 nasu health emergency lokthona COVID-19 thengna na patangai fadre haina government ki pukning chingchen khe miyam gi khorlaw miyam gi wakat tabi batabi dabadi khangde atuba mamang chahi gi April May da oikhiba phibam adu yengna robade onthokna sathiba thakamada leire positive oiba active oiba amadi siba gi chang nong manoma gi hengalakle recovery fagalakpi chang tapna tapna hantharakle Government ki onadi COVID-19 aisabu web Manipur da chapchana jawrukle haibasi ainingtre thayai nana propaganda tawre adunani Karmno Lu-kokpada Len taba haibadumak thoklabra aina hangdarakle basi malem gi lebak khudimna coronavirus ka lantheng narakle basi sahi ama helabane biological war ni thatara taruk lom asida lantheng asida malem gi oina mioi lakh 30 thorom India gi oina lakh 2 rom sikre Manipur gi oina su mioi Chamari hena sikre ani sabu web basi ngakthokna ba akan bachatna kanglon kaya lakthokna kre Imphal West amasung East district ki manung chanba greater Imphal area phumba containment zone lakthokre Nubidang curfew su thamli district khudimokta su lokot piyaba section thoran hanadagi hena kanna lokot khre Sathiraba second wave ki matam asidadi lockdown haibasi aroiba pambai oina sinanaba Prime Minister na aikiba aduna ra khangde handakti lockdown makti lakthokre Mamang sahi lising ani kun ki me tha ahubada amata sidringai positive case tari khaktang haringai adwaida marirak sup oina Manipur da me kunthra mathoi pa lockdown tawge haujik sibagi masing chamri helaba phawda containment zone ga curfew ko lona duna thamle
mamang chahi ki ngallingai matamda laibak asigi luchingba kharana coronavirus tagi BJP ki communal virus na hena sathi aina phongthokna rakhibado phongthokna rakhibasu laikhre asigumbasi political propaganda ni haina lawna dabadi nate adum oinabak akhang ai expert singi mot miyam ki kholaudi tangai fadana taba chungane chaliba metha asi covid-19 ki kham thengna chaitheng phanglaba yai ana Indian Institute of Technology NIT Kanpur na media da report tawba laikhre asida sunatana America ki experts in metha manung da India da nongda mioi lising manga samanga rum chiraba yai haina mot bi kheba su laikhre media da su phongna khre report asina su Lu-kokpada Len taba waring edi hena awaba nangba haibadu muk thoklagadra aina bai painare Hauzik laibak sin bathungna tika ocha vaccination program bakchana chathari malemgi oina khwaidigi chawba program ni aina ribane ngarang me amadagi chahi tara nipan gi mathak ki mihoising ida kapthokpagi program haukhre ahan batang kakta hida kappa thokna rakhidrabasu ngasi de vaccination center sing hida kapthokna naba lakpa mina krik krik nare social distancing kauna khre Jan Andolon ki wasak ngak tabagi khudam kya ubu phangle thonga simak mass vaccination program ki mai pak pani lantheng asile miam su saruk jarak pani haina dilawi tawbada di aikoi khudim na chana kalon ngak na program asile saruk jamin na badi chungane covid-19 ki SOP ngak pa ngak tabagi wafam asidi miam da ngak te thok pu sumloi order tawriba government su SOP ngak pa tai lauk thok laga thinduna tak pa khakna di kanaroi thabak khudimakta SOP ngak trabadi phakatna order tawkhre Deva Karma ki Thorum da Thabu Kudimak the SOP Ngakrabadi Pakat Nabu order Tokre. Deva Karma ki Thorum da Athing Bamasing the Kihena Tilam Labadi Jumbu Pawu Pagani and Hokiba. Sagul send the mid African Kumapandats Minister na Ponto Kibu Wapam Media report Torok Padagi, Kangbangam K. Madu the Taganaki Tona Fai Ainaki, Adoba Matangi Nubit Irai African Contract Minister ki official Banglo da Minister na Mai Pamdana ruling party MLA Singi Pundami Pam Pantotuna. Second wave ki wafam khanaki Deva Karma da Mioi kundagi henba yaroi aikrabasu MLA Singi mifam adudadi kundagi hen sarwa ke social distancing ngak labasu marks ublabasu sapona khutsa chengna hamdok narabasu athing bamasing dagidi helabani na jumbu phaba tare prana dragana minister MLA Sing jawna government ki thabak tadi mi kundagi henba yadaba haibadu komthok pajatla habasi khwaidigi anuba miyangbi wang oire paukhum phangloi da bubhangni adunani panglaw lauthokpa Chinna pangangang banadi kanaroi miam the hek pangtai taina banasu kanaroi ainargle basi amarom da covid-19 ki lanthing nari basi aikoi punamakni political party ki government khakta ginate adubo thawbu di government ki thodang lominarasi ruling member adu khakta nate government ki thodang lominari basi ruling member adu khakta nate opposition member singchu yauri bane aduga handak ruling ki member ngakta ki mifam pangtholaga warep ke lokiba adu opposition ki members sing leriba constitution sing dadi chanagadra chanaroidra habagi wang amasulagle karigumba chanaba taragana masa yaudun lokhi wari badu thabak to onthok nabagi pangal legadra karigumba chanaroidaba weragana opposition member weriba constituency sing sida kamdo haibani sing wang kya amasulagle wang asigi pakumsu fangani thajade kalam asimakta da mamang sahi lisingani kungi September kunmathoida corona lanthengda khudong chaba longnarakpadadi pharoida October manga dana SOP khakta ngaire lengaksu corona su chamhanakre aina Sanaleibakki Mapao sian gibane chathariba lantheng asigi matangda khanna nainabada opposition ki member tak taba yahon da bhaibasi lantheng asida politics ki khudong chaba lobani hairoidabagi maram leite political party punamaki meeting phawba kauduna tathok tasin tawba yabane punamak nathairaga dictatorship ki mongda propaganda da lantheng nagini harbadi madu khwaidagi natai chadaba thongni hainaraba masana tabane Mipung kudimak warrior ni harga tagat laga tiki pijabigi mongdi tawdaba phagane COVID vaccination program tika utchap ki certificate Narendra Modi ki photo apli basi karigino haina ngang naringai da amuk ruling opposition khaiduk laga lantheng na buhonarapa asimakna mipung kudimak warrior ni haikibadu mawa lawdana bagi phimam da laklabadi afaba khak wairaroi atopa pau amadana foil tanker Pokhaibagi Thoudokta taret sire taragamari chokle Afghanistan da chahi kun henna Europe lebak tagi lakibat lanmi sing matam changna mathau tawdan lerkraba matung me amadagi lauktholagani aina mari leina basina phangtokhiba ikan kanadana haukiba thangjana mitta petrol pump manak amada fuel tanker ama pokhaikre tanker Pokhaibagi Thoudok atu da mioi tare chikiba loina tara mari asok apan thokhangkre aina interior minister gi wangangloi tarik ariana phangdorakle
थौदोक अदु सोइबदगी थोखिब्रा नत्रगना कनागुंबा ग्रुप नत्रगना मियोइ खराना अतमना सथाखिब्रा आइबदुगी मतंगददी चपचाना खंगबा ngamdre Ariana makatana phongdokibada foil tanker amada khanghaudana mai chak pahurake madugi matung manak nakna khamba atopa tanker adudasu mai wairakibane khanghaudana tanker sing adu agak paphangna mai chakhibaga loinana mafam adu maikhuna pung khuragi oina pungam mamanki haire print amadi electronic media gi akhanaba miyang changbiu UFM Kontra Lakh Chuba World Press Freedom gi namit lakpada malemda leiriba amadi leikhidraba print abadi electronic media gi Mioising da ikai khumnaba utpaga loinana jaifa paujal pichari loinana Manipur da leiriba print amadi electronic media gi pawmi singidamak lengang na khanaba miyang changbiu haina United Front Manipur UFM amasung Manipur People's Democratic Front Chairman sapam samungona thadorakpa charola mana phangdorakhe charola dun makha taradun hai Manipur gi puari da lehuraga da bakumjat ising amaga chapan kunthraga humdoida Manipur State Sarkar Darbarna ayaba piduna Gogul Chandar Phongkiba Dainik Manipuri Patrika gi mafam su ikai khumna wachari Kontra Lakh Chuba World Press Freedom na lakpada chawkhal aba malem gi lebak sing de piriba freedom aduga developing countries sing gi manungta lairiba India gi state ama oiriba Manipur gi print amadi electronic media da yengliba mijeng ngasi gi kunba thoisuba sahi sa asida di jamna ningba kaingai gi masakni haina UFM na lawe ngasi Manipur da leiriba praja khudimak print abadi electronic media gi damak kathokpa leiriba pressure khudimak thengnaba mathau tare kariguma khal amada da CSO amadi adai organization singna print amadi electronic media da ayadapan amada pidram matam aduda Manipur na chawkhat palamjen da mangjin thagani haipase UFM na thajai Manipur lega na su print amadi electronic media gi reporter singi akhanaba thorang thosel paikat pio pawmi sing goina thagi honorarium oina lupa lising manga pibiu makhoi gi masa sing free da lerek tamhan bio narakpa matam da free da layeng biu asok apan jarokpada matik chana compensation pibiu amade mathau tawringa da siba yaurabadi lupa lakh tara pibiu haribo wafam sing asi UFM gi apampani amadi paujel ni aina zerolatan makatana phangdorakhe atop pau amadana Bihar da kidrep tawkiba LJP gi leader nomaina kaplaga atkre Lok Janashakti Party LJP ki leader Anil Orawan Nomaising Nimitta Bihar ki Purnia district tamasa khangdaba singna nomaina kaptana atkre LJP tribal unit ki president Orawan April Kumapanda Khazanchi Hard Police Station da kwanba mafam amadagi kidnap tawki amasung hapo thadokna bagidamak Lupa Lakh tara piraknarba khangalake Emunggi Mioising kidnapper sing aduda thadokmal senfam atu pirabasu makoina mahakpo atkebane leihidraba Anil Orawan gi mari mata am oiriba Rameswar Orawan na phangdorakpada Orawan ba phakraba madumda kidnapper sing dona sel oina Lupa Lakh tara demand tawrakhe makoina senfam adu arrange tawki amasung makoina pirakpa address aduda senfam du puraga chatke makoina tharakpa mafam aduda ngaitun leiki amsung pulsar motor bike ta lakpa miui anina Lupa Lakh tara yawa bek puraga chatke Nawajin numit ki ayupung ipalum tabda Purnia city gi Dangraha locality da Orawan gi hakchang thena ki mihat adugi matungda local Mioising amasung Orawan gi mari mata singna lambi thingdun district administration mayok to protest tawke Rameson Orawan na hai Orawan gi masada jawri pa asok pasing mafam sing aduna mahak kidnapper sing duna nomaina kaptringi mawda phu chaidun tamthina otnai ki aibigi ingit pekhe Khazanchi Art Police Station ki investigation officer amagi matungina kidnapper sing digi lakla lamjin khara phangbaga loinana myada duda chena basing phanara pre chadhare makha tarakpa atopa pau amadasu Nupimacha ani mankhre Chanapati district ki lairog sing da leiba Loukhraga Mioi suba ARG kem da leiba Asami Nupimacha amaga local Nupimacha amaga April kuntra ahingpung amarom tabadage mafam khangdara mankhre Mau police station ki manung chana leiba lairog sing AR kem da ki mangke Nupimacha ani adudi Raba Teli Asami sahi taramanga apapa Bim Teli amasung mau pungdung dagi entry region sahi taraga mangane makhoi ani ma Loukhraga Mioi suba Assam rifles ki kem da leibani haire paugi likhul amagi matungina makhoi ni mankhre abasi ngarang me amagi eupung taruk makharum tabada khanglapani haire Nupimacha ani adu mangki bagi matang da mau police ta complaint tawrakpa loinana kesa malokotuna thibagi akan bathabak chathari adubo Hojik Papa Nupimacha ani adugi mari makong khangbangam dana lairi hairi Maragasi da khangan jaba makha da sai tawjariba life from Rupachandra Singh Laifam Moirangkhom Loklaubung da leiba Eigi Enaonupa life from Ganesor Singh Scholar Group ki Chief Finance Officer oiriba asi hokiba tangkun gamari thamari lising ani kun mathoi gi epung taruk muk taba matamda yumda leiramdre masigi mathang da mari lenaba police station da su hokiba tangkun gamapan Thamari lising ani kun mathoi ingda mahak amasung magi nupi wahingbam en laifrakpam ongbit Laxmi Devi laifam
kumbi lairek achobadagi mangkhibagi report ama tawjagre maramaduna scholar group ki investor amasung staff sina magi mathakta scholar group ki matangda lokatpam thokpa lokatpada ayat pa laijadre amasung aya ka makhoi ka mari leinajre maramaduna ai amasung aigi imung manung gi mioising bo ingna chikna leiba phangan bio khangan jariba laifrakpam rupachandra singh moirangkhom loklawbung imphal manipur makha tarakba atopa pau amadana West Bengal ki Chief Minister Mamata Banerjee na Nadigrab Legislative Assembly ki mikhal ki vote amuk nauna thinaba Demand Toukhre Mamata Banerjee hana mikhal da mai pakle haina lauthurabani aduga kaina thangda vote lising amaga satre kunthraga taruk henkiduna maithikhre haina amuk lauthorkhibadugi mayokta court chatkani anu sapodokre Arwida content sing asing marwai bapau khara asing bapau dam jariba Manipur local news YouTube channel amadi Facebook page asidagi yang biri bopna bapota ka chari channel asuna tom da kanarabadi subscribe tawi driverson subscribe tawi romoloina like and share tawi suka abhi kan namako amukana thakasari